Kuki Zo Volunteer singna Jiribam-Khongsang Train service ki mayokta leppaga loinana Vangaichungpao amadi Kaimai Station ki marakta train chellabadi madugi tekchak train shing amadi passenger singna pugadabani haina akanba wapham thamlakliba se condemn toubaga loinana Rongmei Naga khundariba maru oina Tamenglong amadi Noney District ki administrative jurisdiction da athingba se chatnaba Yaroi Karigumba Thingba piraklabadi madugi tekchak masana pugadabani haina Rongmei Naga Students Organization Manipur samna khangalakli Ransamna Thadorakpa Cherol Amana Hai, Haukiba January Kuntrada, Jiribam amadi Vangaichungpao Anigi Marakta Leiba, Camouflage Setpa, Kuki Yankhairomna, NF Railway staff sing Parabamatu, Kihalaga Thadorakiba Laikre, Social Media da Amuhana Western Zone. Kuki Zo Volunteer singna Jiribam-Khongsang Train service ki mayokta leppaga loinana Vangaichungpao amadi Kaimai Station ki marakta train chellabadi madugi tekchak train sing amadi passenger singna pugadabani haina akanba wapham thamlakli NF Railway ki maru oina Jiribam-dagi Khongsang fawagi service asi status sigi kuina manglaklaba manglan amani hauzik lamdam asida oiriba phibam asida nongmada changba polam sing athingba yaudana pusilakpa asi yamna maru oiba amani asigumba phibam asida railway service asida ki akhang pirakpa asi condemn tawi Rongmei Naga khundariba maru oina Tamenglong amadi Noney District administrative jurisdiction da Thingba se chatnaba Yaroi Karigumba Thingba piraklabadi madugi tekchak masana pugadabani organization asina Rongmei Naga khundariba asida pamdaba thodok sing thoktanaba yaksingani roadways transporters amadi NF Railway ki staff singna National Highway 37 amadi NR Railway ki route sing da erapan amadi khudongchadaba thengnarabadi jingnaba leitana organization asida pau phawirau organization asina status sida tangdulai taba hanjilangnaba mapugi mafamda thauniri loinana nakal ani gi forup singna mahusagi oiba phibamda hanjilangnaba honaduna yaifaba tunglam chat ama purangnaba honaminasi haina apil tawrakle